Hello everyone, ngasidi luhongbagi video in thagajarage ko. Ado luhongbase aigi hek pominaba ipwagi luhongbane. Ado aina sum memory ohonaba sum leonaba na aina ai YouTube channel jida aina upload tor thamobi tamone ko. Ado luhongbase 2024 da luhongbane dum aina sum aigi YouTube channel jida dum hayeng tum koibo lehonaba aina video se upload torge na simple oina edit taraga ithagajarane mayamse dum yeminase lubabudi mayam uramani ko ado agi channel da thagaliba yengse su dum cham cham agi mayam thagajarane dum mayam yeminase nungaiba nuaitaba lubabo yengbiyo aduga agi channel sidisu support tobiyo mayamna thank you mayam.